ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯇꯥꯕꯤꯌꯨ ꯑꯃꯗꯤ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ. ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯂꯣꯌꯨꯝꯕ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ. ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯔꯥꯅꯤ ꯇꯔꯨꯛꯅꯤ. ꯃꯍꯥꯛꯀꯤ ꯔꯥꯅꯤ ꯇꯔꯨꯛꯃꯛ ꯃꯆꯥ ꯑꯃꯠꯇ ꯌꯥꯎꯗꯕꯅ ꯅꯤꯡꯊꯧ ꯑꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯃꯍꯥꯛꯅ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯃꯕꯨ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ. ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯔꯥꯅꯤ ꯇꯔꯨꯛꯃꯛ ꯃꯆꯥ ꯑꯃꯠꯇ ꯌꯥꯎꯔꯔꯣꯏ. 7 ꯁꯨꯕꯤ ꯔꯥꯅꯤ ꯑꯃ ꯇꯝꯂꯤꯕꯁꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕꯤꯅꯤ. ꯆꯤꯝꯕꯥꯜ ꯃꯌꯥꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯒꯅꯤ. ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯑꯁꯤꯒꯤ 7 ꯁꯨꯕꯤ ꯔꯥꯅꯤ ꯑꯣꯏꯅ ꯍꯥꯞꯂꯕꯗꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯏꯅꯤꯡꯊꯧꯒꯤ ꯃꯆꯥ ꯄꯤꯕ ꯑꯃ ꯐꯪꯖꯒꯅꯤ. ꯑꯉꯥꯡ ꯑꯁꯤ ꯄꯣꯛꯄꯗ ꯁꯪꯒꯣꯝ ꯅꯣꯡ ꯑꯣꯏꯅ ꯆꯨꯒꯅꯤ, ꯑꯗꯨꯒ ꯀꯕꯣꯛ ꯑꯐꯥꯕꯅ ꯂꯦꯟ ꯑꯣꯏꯅ ꯇꯥꯒꯅꯤ. ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯝꯃꯤ. ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯍꯦꯛ ꯎꯕ ꯃꯤꯀꯨꯞꯇ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯊꯃꯣꯏ ꯑꯗꯨ ꯄꯨꯝꯁꯨꯝ ꯁꯨꯝꯈꯤꯔꯝꯃꯤ. ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗ ꯎꯔꯦ ꯆꯤꯝꯕꯥꯜ ꯃꯌꯥꯗꯁꯨ ꯐꯖꯔꯕ ꯁꯝꯕ꯭ꯔꯨ ꯑꯃ ꯊꯨꯡꯂꯤꯕꯗꯨ. ꯑꯃꯥꯏꯕꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯣꯅꯨꯡꯒꯤ 7 ꯁꯨꯕꯤ ꯔꯥꯅꯤ ꯑꯣꯏꯅ ꯍꯥꯞꯅꯕ ꯈꯨꯗꯛ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯃꯍꯥꯔꯥꯅꯤ 7 ꯁꯨꯕꯤꯅ ꯂꯥꯛꯄꯁꯤ ꯍꯥꯟꯅꯒꯤ ꯔꯥꯅꯤ ꯇꯔꯨꯛꯇꯨꯃꯗꯤ ꯀꯜꯂꯛꯄꯅ ꯃꯆꯥꯁꯤꯡꯗꯣ ꯂꯩꯇꯥꯐꯝ ꯈꯪꯂꯝꯗꯦ. ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ 7 ꯁꯨꯕꯤ ꯔꯥꯅꯤ ꯑꯗꯣ ꯃꯀꯨꯝ ꯃꯇꯥ ꯁꯨꯖꯤꯜꯂꯛꯀꯗꯧꯔꯦ. ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯇꯝꯊꯤꯔꯕ ꯁꯥ ꯀꯩ ꯃꯌꯥꯝ ꯑꯃꯅ ꯇꯨꯝꯕ ꯆꯥꯕ ꯃꯊꯣꯡ ꯈꯪꯍꯟꯗꯕꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯁꯥꯅ ꯑꯣꯏꯅ ꯁꯥꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯅꯕ ꯍꯥꯏꯗꯅ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ. ꯃꯍꯥꯛꯅ ꯆꯠꯂꯝꯗꯥꯏꯗ ꯃꯍꯥꯛꯀꯤ ꯔꯥꯅꯤ ꯇꯔꯨꯛ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯂꯥꯛꯀꯗꯧꯔꯤꯕ ꯄꯤꯕꯥ ꯑꯁꯦ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯄꯤꯕꯥꯅꯤ. ꯃꯍꯥꯛꯄꯨ ꯅꯈꯣꯏ ꯇꯔꯨꯛꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛꯁꯦꯜꯂꯝꯃꯨ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨ ꯈꯣꯡꯁꯥꯟꯈ꯭ꯔꯦ. ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯔꯥꯅꯤ ꯇꯔꯨꯛ ꯑꯗꯨ ꯌꯥꯝꯅ ꯑꯍꯩꯕꯤ ꯑꯃꯥꯏꯕꯤ ꯑꯃ ꯀꯧꯗꯨꯅ ꯁꯅꯥ ꯈꯧꯖꯥꯎ ꯂꯨꯄꯥ ꯈꯧꯖꯥꯎ ꯄꯤꯔꯒ ꯂꯥꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯥꯡꯍꯟꯅꯕ ꯋꯥꯅꯣꯝꯂꯝꯃꯤ. ꯑꯁꯨꯝꯅ ꯔꯥꯅꯤ ꯇꯔꯨꯛ ꯑꯗꯨꯅ ꯁꯤꯟꯕ ꯑꯃꯥꯏꯕꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯉꯥꯡ ꯑꯗꯨ ꯄꯣꯛꯅꯕ ꯄꯨꯡꯖꯥ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯑꯇꯤꯌꯥ ꯄꯨꯝꯕ ꯄꯨꯝꯃꯝꯃꯝꯈ꯭ꯔꯦ. ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯔꯥꯅꯤ 7 ꯁꯨꯕꯤ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯨꯕꯨ ꯐꯤ ꯑꯃꯅ ꯄꯨꯟꯁꯤꯜꯂꯝꯃꯤ. ꯑꯃꯥꯏꯕꯤ, ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯄꯨꯟꯁꯤꯜꯂꯤꯕꯅꯣ? ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯃꯁꯤꯗꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯆꯠꯅꯕꯤꯅꯤ. ꯅꯍꯥꯛ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯃꯍꯥꯔꯥꯅꯤ. ꯑꯁꯨꯝꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯄꯤꯕ ꯑꯗꯨꯅ ꯅꯧꯈꯥꯏꯔꯕꯗ ꯑꯇꯤꯌꯥ ꯄꯨꯝꯕ ꯁꯪꯒꯣꯝꯅ ꯅꯣꯡ ꯑꯣꯏꯅ ꯆꯨꯔꯦ, ꯑꯗꯨꯒ ꯀꯕꯣꯛ ꯑꯐꯥꯕꯅ ꯂꯦꯟ ꯑꯣꯏꯅ ꯇꯥꯗꯨꯅ ꯑꯇꯤꯌꯥ ꯄꯨꯝꯕ ꯄꯨꯡꯉꯧꯃꯨꯛ ꯉꯧꯔꯦ. ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯔꯥꯅꯤ ꯇꯔꯨꯛ ꯑꯗꯨꯒꯤ ꯊꯧꯁꯤꯟꯗꯒꯤ ꯄꯣꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯑꯉꯥꯡ ꯅꯠꯇꯦ ꯎꯀꯛꯅꯤ ꯍꯥꯏꯖꯤꯟꯗꯨꯅ ꯎꯀꯛ ꯑꯃꯕꯨ ꯏꯅꯥꯏ ꯇꯩꯍꯟꯗꯨꯅ ꯔꯥꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇꯨꯗ ꯇꯨꯝꯍꯟꯗꯨꯅ ꯊꯝꯂꯒ ꯑꯁꯦꯡꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯗꯨꯕꯨꯅ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯑꯩꯅ ꯂꯟ ꯊꯨꯝ ꯈꯔ ꯄꯥꯝꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯄꯤꯕꯥ ꯑꯁꯤꯃꯈꯛꯇꯪ ꯌꯥꯎꯖꯕꯁꯦ ꯁꯤꯕꯨ ꯍꯦꯛꯇ ꯍꯥꯠꯂꯗ꯭ꯔꯅꯦ? ꯃꯁꯤꯗꯤ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯃꯍꯥꯛꯀꯤ ꯅꯤꯡꯊꯥꯁꯦ ꯊꯥꯗꯨꯅ ꯊꯝꯕꯤꯔꯝꯂꯒꯦ. ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯎꯀꯛ ꯑꯣꯏꯅ ꯄꯣꯛꯂꯦ ꯍꯥꯏꯕꯁꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯗꯨ ꯋꯥ ꯍꯦꯛ ꯂꯥꯎꯔꯝꯃꯤ. ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯗꯨꯗ ꯅꯨꯄꯤ ꯑꯁꯦ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯨ. ꯑꯩꯕꯨ ꯏꯀꯥꯏꯕꯤꯔꯣ ꯈꯨꯝꯍꯟꯕ. 7 ꯁꯨꯕꯤ ꯔꯥꯅꯤ ꯑꯗꯨꯒꯤ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯀꯔꯤꯁꯨ ꯍꯪꯕꯤꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯥꯊꯪ ꯇꯥꯎꯊꯈ꯭ꯔꯕꯗ ꯔꯥꯅꯤ ꯑꯗꯨ ꯀꯞꯆꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ. ꯍꯥꯏꯖꯅꯤꯡꯕꯅꯤ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯆꯥ ꯑꯗꯨꯕꯨ ꯅꯧꯈꯥꯏꯕꯗ ꯑꯉꯥꯡ ꯑꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯗꯤ ꯇꯥꯈꯤ. ꯑꯗꯨꯕꯨ ꯎꯀꯛ ꯑꯃ ꯂꯩꯔꯝꯂꯤꯕꯁꯤ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯊꯤꯒꯠꯍꯟꯅꯤꯡꯕꯅꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯋꯥ ꯀꯔꯤꯁꯨ ꯇꯥꯕꯤꯈꯤꯗꯕꯅ ꯑꯗꯨꯃꯛ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕ ꯇꯥꯔꯝꯃꯤ. ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ. ꯂꯤꯛꯂꯥ ꯃꯥꯁꯨ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯇꯥꯕ ꯂꯦꯞꯇꯦ. ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯏꯪꯕꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯛꯂꯝꯃꯤ. ꯅꯤꯡꯊꯧꯅ ꯃꯃꯥ ꯃꯄꯥꯃꯛꯅꯤ ꯈꯟꯅ ꯊꯝꯖꯕ ꯌꯥꯎ ꯑꯃꯗꯤ ꯑꯣꯛ ꯑꯃꯗꯤ ꯂꯥꯏꯑꯣꯏꯔꯕ ꯈꯣꯛꯅꯥꯡ ꯑꯁꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯃꯛꯅꯤ ꯈꯟꯅ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯊꯕꯛ ꯆꯤꯜꯂꯕꯁꯨ ꯑꯃꯨꯛꯇꯪꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯌꯧꯏ. ꯑꯉꯥꯡ ꯑꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯌꯥꯎ ꯑꯗꯨꯅ ꯇꯥꯔꯝꯃꯤ. ꯌꯥꯎ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯧꯁꯤꯟꯕꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯟꯗ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯔꯝꯃꯤ. ꯑꯉꯥꯡ ꯑꯗꯨ ꯊꯥ 3 ꯊꯝꯕꯤꯔꯕ ꯃꯇꯨꯡꯗ ꯃꯆꯤꯟꯖꯥꯛ ꯊꯥꯕ ꯂꯥꯛꯄ ꯃꯅꯥꯏ ꯑꯃꯅ ꯌꯥꯎꯒꯤ ꯃꯀꯣꯟꯗ ꯑꯉꯥꯡ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯔꯥꯅꯤ 7 ꯑꯗꯨꯗ ꯑꯃꯨꯛ ꯄꯥꯎ ꯇꯝꯂꯝꯃꯤ.
Rani taruk adu pau adu hek tabaga yauna leiriba makon adomda hobe hobe chelaklami leiriba angang adu bulak thoknaba fana kanadi hotnajari adubo yaw aduna kana kana khongbana ningthauna ta khidra pakhatpadagi makhadi amuk tarodre Rani ahal aduna inausa yengo ichewa haige masigi yawasine khonglabadi iningthause mapalda thoraklani aduga aikhoya tawriba singse loina khangkidoribani iche nasinarage aduga iningthauda asumna nakhoina hairaga haigadawriba wafam adu manausing aduda kupna taklami aduga Rani ahal adu naduna famungda tumduna laisinarami aduga ani subi Rani aduna makhol adu deta sinaraga ningthauda iningthawi bungo nanai nubi kariguma wafam amata haijage Karino hayu tase Aikhoigi ise manse yamna kana aruba laina amana nare iningthaudi asumna adum ungduna leibirabanina karisu khangbidre amai bi kauduna yenghallabasu isemsigi lainase khara luna thokani haye layoiraba yaw amagi ikheng aduna irujadrabadi isemsi se phaba ngamlaroi karam tausigi iningthau adugibu aingoda amuk matha sahalanu leiriba yawase layoiraba yawni masi sijanaro ningthau adu wakhal khanfam khangdaduna hairakpani mahak hauzik matha yamna sare Rani phana yamna sillabasu mahakini haiduna machadara amata fawba tambiramdabasi mahak yamna nungaijaramde wahaya sitabu ngairakliba ani subi Rani adudi harauduna mache manausing aduda pau tamba sienkhirami numitugi numidangni layoiraba yaw adu angang adu bukonduna yamna kana kaplaklami mahakna kapagi khonjel adu thangnada leiriba layoiraba ok aduna tarami ok aduna yaw adugi manak aduda laklaga kari tawrabage asukuina leimiнаrakpasi nangna adumna kappa amukta tadri kari tawrabage yengo layoiraba o iningthause wakhal hongkhre Mama mapamakni khana thamjariba aikhoibu karisu leitana hatnabagi yathang tawthakre angang ase sagai asigi amata ngairaba mairani angang asibu amai betuna hodoklama mikuptudagi aina ngasi pau yoklakpani adubu asidi phatrabi Rani taruk asina angang asibu mafam asida leiri haiba khangbadagi aibu hatnaba muk honarakle aina kapcharibadi wakhal hongkraba aikhoigi ichanupa asigidamaktani nangi wafam asi tabada aisu yamna nungaite aisu kari haigadabano haifam khangde aina pangba ngambai mateng haibabu isu nupa asimati aigi inakta thambirurage ok aduna nungaita angang adubu mahaki makol aduda puduna amuk chatkirami nongalakpadadi yaw adubu asumak hatokpirami aduga angang adu thibada amuk leiramdre angang adu tha taruklomdi sojilagle phamba haibagi matanga swaidani ok aduda masinjak thaba lakpa manai aduna amuksu angang aduna ok adugi makolda chansa aduna chena aduna sanaribadu amuk uthokre adudagi Rani taruk aduda amuk pautamduna yawda thokriba thaudok adumna thoknaba Rani taruk adu sarok sinakre yaw aduna kapkiba adumna ok adusu numitugi ahing aduda yamna kana kaplaklami mahakna kapagi khonjel adu kwak aduna su amuk taraduna ok adugi manak aduda hangbalaklami ok aduna kwak aduda mahak puhatnabagi wari pumba loina tamduna khanghalami marup aina marupki mateng pangba karisu ngamdre aina ichasi mabudi aina puduna chatlagi ok aduna ai ase kanba ngamlaroi haiba ai isana khangi aina kapjaribase ai sikragani haibagi natte mutki gadawraba sagai asigi damaktani yengu kwa ai nangonda wapam ama sinage isu ase mapagi mafamda nangna sinaba ngamgadra nangi ngamgani haiba wafam aduna aina penjana sigadawribani ai soidana ngamjagani layoiraba o nangonda taribada sado aingonda di taba ngamloi karisu singnabigano karigumba aingonda angang asi lay haiba khangkhrabasu aigi isa asida tonghanduna
mafam kayada paiba ngami. Aduna nahakna karisu singnaragano. Aina angang asibu mapada soidana sinagani. Asumna hainaduna kwak aduna amuk angang adu puputuna chatkirami. Nongalakpada yaw adugi matawgum ok adusu amuk hatokpirami. Matam suwa sumag hausinkre. Kwak adugi manak aduda angang aduna layrakpadu chahi 13 suzilakli. Kwak na layriba khongnang adugi makada angang mayam ama sanafam lampakni. Kwak na angang adubu nongmada mapan thokhande. Nungtigi angang mayam na sanaribadu angang adusu adu magurami. Ngasidi angang adu sanaba thokningi haina ningai ta wawrakli mapuda. Ipu, aisu sanaba si yawningi. Ipu di aibu nongta mapan thokhande. Ipugi Yaichenba, yade ni nangbo mapan thokpa yade. Talle ipu, imanaba mayamna sanaribase aina kumthaduna sanarabadi aina makhoi mayamse loina ngamningo. Aisu thokeba ipu. Phare nangna yadrabadi ipuna haiba wase nang iluko. Kanagumba amana isugi ming hanglaklabadi ipu kawi haina khumu. Aduga isugi ima ipagi ming hanglaklabasu ipu kawi haina adu makhumu. Asumna hairaga masu adubu khongnang adugi makada masa aduda tonghanduna paithaduna thambirami. Lampak aduda lairamba angang mayam adu kumtharakliba angang aduda loini yengnaraklami. Kanano siba? Aisu khangdengo. Angang aduna mayam aduda mahaksu sanaba yawge haina haizarami. Adubu mayam aduna mahaka pasi haiba amata yanaramde. Mapi maronsu kaya ningthina setre unawanana kuptana loina setpani. Angang sing aduna mahaka pasi haiba amata yadabadagi. Nakhoi mayam loina pazauna. Ai itomta page. Ai itomta paraga nakhoi mayam do aina loina ngamthoke. Asumna angang mayam adu pulap paraga mahak matomtaga sanarami. Adusu mahak matomtana adu magthoirami. Numitaraduna mayum-mayumda loina hanakre. Angang sing aduna mayum-mayumda Yaichenbagi wari pumba loina tamlami. Mama mapa sing adusu angang adubu yengusi haina laknabasu yawnare. Asumna asungang narakpana angang asiki pau asi ningthau konungdasu yawkre. Rani taruk adusu athom ahau putuna angang adubu yengba laklami. Mina kari tawrakani hana uba ngamba layoiraba kwak adunadi angang adubu phajana takpi tambiraga ngasisu amuk khoknang adugi makada thaduna thambirami. Ahum sabirani aduna ibungo nangbu kadaidagino nangbu kanagi machano. Aidi ipudagini. Haima ipudagini haiba nangi mingbu kai kauke. Aigi ming ipu kawe. Ema nangi mingbu ipu kawe ba. Yam nungsiin he maside. Sese achaposi sasilo. Hairaga huyawba achapotu bisile. Ai charoi ipuna ngangani. Sene sene sasilo yam haubane. Ipuna kaisu ngangloi aikoi hainageba. Sese sasilo ai saningdeba ipuna ngangani. Ipu! Ipu! Lumduna layramba kwak adu angang aduna kaurakpada manak aduda changsillaga manangal aduda angang adubu tonghanduna khoknang mathak aduda amuk paikhatki. Asuma tawriba mataw asi rani taruk adu akhaba mityeng amaga loinana yengduna layrami khoknang adudasu. Yamna awaba puraga pakhatna chelakpa saduna taruk subi rani aduna ningthau adugi manakta. Iningthau ibungo! Iningthau ibungo! Loire! Leibak asi maangba tare! Iningthau nahakna tabiyu. Awang pangbada hawriba khoknang panbi asigi makhada miyoi amata lanba ngamnadre. Pakhang masa pumnamak heloi oknare haiduna heloi taretki sanafam oiramle khoknang ase. Aikoi isilinaw taruksu sattuna yengjarurabani ningthau. Ningthau aigi yathang ngaidrabasu rani taruk nakhoina apambata tawro. Aingonda hauzik apamba aningba karisu laitre. Yare khoknang asisu yam thatkro. Ipugi Yaichenba lao ipuga chatlasi. Ipuna ngasi isubu thambikadoriba mafamsida isugi yummakni khanna nungaina leithou. Mafam aduda hanubaga hanubiga makhoi ani khaktang laigani. Makhoi ani adu nangi hek ipokni ipuni khanna nungsina loinagadabani. Ipuna nangbu thausan biri. Isuna hek awaba taraklaba mikupta ipubu ningsinglau khodak aduda ipu isugi nanakta lakani. Bua, aikoi basida laiba kaidawrage.
ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯗ꯭ꯔꯤ ꯏꯄꯨꯒꯤ ꯅꯥꯡꯒꯟꯗ ꯇꯣꯡꯈꯠꯂꯛꯑꯣ ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯃꯁꯨ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯊꯝꯕꯤꯔꯝꯃꯤ ꯌꯨꯝꯊꯣꯡ ꯄꯣꯛꯅꯤ ꯃꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯑꯉꯥꯡ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯝꯃꯤ ꯏꯄꯨ ꯏꯄꯨ ꯏꯕꯣ ꯊꯣꯡ ꯍꯥꯡꯗꯣꯛꯑꯣ ꯏꯕꯣ ꯀꯅꯥꯅꯣ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯩꯈꯣꯏꯕꯨ ꯂꯛꯅꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ 이복 하이나 kaubigadaba 이부 하이나 kaubirakgadaba kanasu laite amabu oiro thoklaga yenglurasidana hanubi adu kina thongzaw adu hangdorai ipu ai chak yamna lami chak lai hawdro ipu hairaga imung aduda fatjangki chapuda yawriba chak adu kona mada fasana thidoklaga nangboy nangdaboy gitge chasilami ipu si ipugi phamungla aisu ipugi manaka tumge ko hairaga famjaw aduda kakhatlaga hekta tumki hanubaga hanubiga du kibaga ngakbaga na punduna tumin leptuna yengduna lerami numit adodagi angaga duga hanuba hanubi aduga punna asum laiminarakpadagi nushibasu asum hengatnarami angang adusu hojikti chawre pakhang phare mapugi thabakta mating pangba hawragle ipu labna sajik phanbada chatlagano nasa su sonjille nasu lairibasidi nasu da dum haibiu ipu ki Yaichenba ibok na chak loire ne sakse sakhuma ma sa thoklaro hausi pu kain sang thonggi bo hayengdi nasu san myam si puthaduna labukta chatba hawrage ayukta tanahwiu koibo hoida isu sidi isun hek chawrakbadagi napugi thabak pumnamak isuna loina mahut sinkredana iboki mahut sinkadabi amasu ibokti pamiko akhoi iboksidi Yaichenbana khul adugi sansena amyamga loinana sanjenduna leiringai leibak adugi ningthaugi macha nupisu manai nupi singa loinana laklami jaibema kaidobirabage kadaidano asumak yengduna leibiribadubo achanbe aigi mitmangsida uriba mahaksibo khullasigi mira mahakbu ubata aigi thamoida punsida mukta faudribai thilado phawi mahakasibu kanano achanbe majaibema mahakti khullasigi minate mahak hojikti khullasida adumak leiraba natra adu oirabadi mahak khulsigi midi asi hairaga ningthaugi macha nupidu aying mamina omanok chaduna manai nubi sing aduga loinana amuk chatki nungti numit khudingi ningthaugi macha nupi adu Yaichenbabu yengnanabani haiduna san myam seleba labukduda nungti gya sumak laklami hayengdi ningthaugi macha nupi adu bulohongnaba bor khanba numitni Rajkumari irik adu Yaichenbagi manakta laklami aduga ahanba oina Yaichenbada wa hairami sakhangdaba lamlanba nupa ai leibak asigi Rajkumari ni hayeng aigi bor khanba numitni nahaksu aigi bor khanbaduda saruk yaba lakbiyo karigumba lakbidrabadi chairak phangani khangbiyo asumna Yaichenbada hairamlaga pakhum kari sungaida Rajkumari adudumak chatkre Rajkumari na hairamliba wafam aduda Yaichenba adudi ngakpana loikre mayumda halaktuna mabokta pawpumna maktamlammi ibungo chatpa taredana tarak isubu yengjatuna leijariba ikhoida chairak amuk pipiraklabadi ibokti karam tawgani chatlabasu namai namitto khumjituna chatlo ngasi ningthaugi macha nupigi bor khanba numini Yaichenba adu lai adubu mayam marakta udanabani haiduna tumin tasinduna phami saithabatana watlagadabi yengbada mitpham honingdabi phajarabi Rajkumari adu makhutta bormala paiduna thorakle aduga mamit adu mayam marak aduda koilai leiduna yengi leibak kayadagi achawba ningthau kaya amasu saimbar adu basaruk yaba laknari aduga Yaichenbagi mapa ningthau loyumba adusu saimbar aduda saruk yaba lai ningthau loyumba adu matai thangna phambani Rajkumari irik adu bormala adu pairaga bormala adu na hupkadawriba mahak adumak mituna yengduna lakbani phangdre matai yoksilakle ningthau loyumba na famliba mafam aduda hek leplare ningthau loyumba adu masa adu swai lawi
ꯃꯁꯥ ꯑꯗꯨ ꯈꯖꯤꯛꯇꯪ ꯁꯦꯝꯖꯤꯟꯗꯨꯅ ꯊꯦꯛꯀꯠꯇꯨꯅ ꯐꯝꯖꯩ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯤꯛꯀꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗꯤ ꯂꯣꯌꯨꯝꯕꯗ ꯀꯩꯁꯨ ꯊꯝꯂꯝꯗ꯭ꯔꯦ꯫ ꯃꯌꯥꯝ ꯃꯔꯛꯇ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯤꯕ ꯌꯥꯏꯆꯦꯟꯕꯗꯨꯕꯨ ꯍꯦꯛ ꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯔꯥꯖꯀꯨꯃꯥꯔꯤꯅ ꯌꯥꯏꯆꯦꯟꯕꯒꯤ ꯉꯛꯁꯝꯗ ꯕꯣꯔꯃꯥꯂꯥ ꯑꯗꯨ ꯍꯨꯛꯂꯝꯃꯤ꯫ ꯕꯣꯔꯃꯥꯂꯥ ꯑꯗꯨ ꯌꯥꯏꯆꯦꯟꯕꯗ ꯍꯦꯛ ꯍꯨꯛꯆꯤꯟꯈꯤꯕꯗꯒꯤ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯃꯌꯥꯝ ꯑꯗꯨ ꯌꯥꯝꯅ ꯊꯤꯅ ꯁꯥꯎꯒꯠꯅꯔꯛꯏ꯫ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯗꯕ ꯃꯈꯩ ꯅꯤꯡꯊꯧ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯍꯦꯛ ꯁꯥꯎꯔꯦ꯫ ꯌꯥꯏꯆꯦꯟꯕꯕꯨ ꯆꯩꯔꯥꯛ ꯄꯤꯁꯤ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯎꯅꯔꯦ꯫ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯕꯣꯔꯃꯥꯂꯥ ꯑꯁꯤ ꯍꯨꯞꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏꯕꯁꯤ ꯐꯒꯗꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯁꯥꯏꯝꯕꯔ ꯑꯁꯤꯕꯨ ꯀꯔꯤꯒꯤꯗꯃꯛ ꯑꯩꯅ ꯂꯥꯛꯆꯔꯝꯂꯤꯕꯅꯣ? ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯄꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯝꯃꯤ꯫ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯃꯌꯥꯝ ꯑꯁꯤꯗ ꯕꯣꯔꯃꯥꯂꯥ ꯍꯨꯞꯀꯦ ꯍꯥꯏꯗꯗꯅ ꯅꯪꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤ ꯑꯁꯤꯗ ꯕꯣꯔꯃꯥꯂꯥ ꯍꯨꯞꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯁꯨ ꯁꯥꯎꯔꯞꯅ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ, ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯅꯆꯥ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯕꯗ ꯅꯤꯡꯊꯧ ꯅꯠꯇꯅ ꯕꯣꯔꯃꯥꯂꯥ ꯍꯨꯞꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯅꯆꯥ ꯑꯩꯉꯣꯟꯗ ꯊꯝꯕꯤꯈꯤꯗꯦ꯫ ꯃꯍꯥꯛ ꯑꯁꯤ ꯑꯩꯅ ꯄꯥꯝꯖꯕ ꯕꯣꯔꯅꯤ꯫ ꯑꯩꯅ ꯄꯥꯝꯖꯕ ꯕꯣꯔꯗ ꯑꯩꯅ ꯕꯣꯔꯃꯥꯂꯥ ꯍꯨꯞꯄꯗ ꯀꯔꯤꯒꯤ ꯃꯌꯥꯝꯅ ꯁꯥꯎꯔꯤꯕꯅꯣ? ꯅꯤꯡꯊꯧ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯃꯩ ꯍꯧꯅ ꯁꯥꯎꯔꯕꯁꯨ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯗꯤ ꯁꯥꯎꯗꯦ꯫ ꯃꯍꯥꯛꯅ ꯃꯌꯥꯝ ꯑꯗꯨꯕꯨ ꯊꯦꯝꯖꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯤꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯑꯆꯨꯝꯕꯅꯤ꯫ ꯅꯤꯡꯊꯧꯗꯇꯃꯛ ꯕꯣꯔꯃꯥꯂꯥ ꯍꯨꯞꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯉꯁꯤꯒꯤ ꯁꯥꯏꯝꯕꯔ ꯑꯁꯤꯗ ꯌꯥꯎꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯆꯩꯔꯥꯛ ꯄꯤꯕꯗ ꯑꯩꯍꯥꯛꯁꯨ ꯌꯥꯖꯅꯤꯡꯗꯦ꯫ ꯏꯔꯤꯛꯀꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨ ꯁꯥꯎꯕ ꯈꯔ ꯃꯈꯩꯗꯤ ꯇꯞꯊꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯑꯩꯅ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃ ꯊꯝꯖꯒꯦ꯫ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯨ ꯑꯩꯅ ꯈꯪꯖꯩ꯫ ꯅꯨꯄꯥ ꯑꯁꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯅ ꯕꯣꯔꯃꯥꯂꯥ ꯍꯨꯞꯄꯗ ꯃꯇꯤꯛ ꯆꯥꯏ ꯆꯥꯗꯦ ꯍꯥꯏꯕ ꯈꯪꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯍꯜꯂꯁꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯊꯣꯏꯔꯕꯗꯤ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯒ ꯆꯥꯎꯅ ꯂꯨꯍꯣꯡꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯗꯤ ꯃꯍꯥꯛꯄꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯅꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯌꯥꯏꯆꯦꯟꯕ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯃꯕꯣꯛ ꯃꯄꯨꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯕꯨ ꯑꯩꯁꯤꯕꯨ ꯑꯩꯒꯤ ꯏꯃꯥ ꯀꯅꯥꯅꯣ? ꯑꯩꯒꯤ ꯏꯄꯥ ꯀꯅꯥꯅꯣ? ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯨ ꯑꯁꯨꯛ ꯊꯤꯅ ꯇꯝꯕꯤꯔꯝꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯑꯗꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯄꯨ ꯑꯗꯨ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯄꯨ ꯑꯗꯨ ꯍꯦꯛ ꯅꯤꯡꯁꯤꯡꯕꯒ ꯃꯍꯥꯛ ꯑꯄꯤꯡ ꯑꯄꯥꯏ ꯑꯣꯏꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯨꯅ ꯃꯥꯕꯨ ꯊꯝꯕꯤꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯄꯨ, ꯅꯁꯨ ꯌꯥꯝ ꯋꯥꯔꯦ ꯏꯄꯨ, ꯅꯪ ꯂꯥꯛꯑꯣ ꯏꯄꯨ꯫ ꯃꯁꯨꯅ ꯀꯧꯔꯛꯄꯗꯒꯤ ꯀ꯭ꯋꯥꯛ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯁꯨꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯪꯂꯝꯃꯤ꯫ ꯀꯔꯤ ꯇꯧꯔꯕꯒꯦ ꯏꯁꯨ ꯏꯕꯨꯡꯉꯣ? ꯅꯍꯥꯛꯅ ꯏꯄꯨ ꯑꯩꯕꯨ ꯑꯗꯨꯛ ꯅꯤꯡꯉꯝꯗꯅ ꯀꯧꯗꯨꯅ ꯀꯞꯂꯤꯕꯗꯤ? ꯌꯥꯏꯆꯦꯟꯕꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯀ꯭ꯋꯥꯛ ꯑꯗꯨꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒꯤꯗꯃꯛ ꯏꯁꯨꯅ ꯀꯞꯀꯗꯕ ꯅꯠꯇꯦ꯫ ꯏꯁꯨꯒꯤꯗꯃꯛ ꯅꯄꯨ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯑꯩ ꯍꯧꯖꯤꯛ ꯁꯒꯣꯜ ꯑꯁꯣꯟꯕꯤ ꯑꯃ ꯑꯣꯜꯂꯒꯦ꯫ ꯁꯒꯣꯜ ꯀꯥꯡꯖꯩ ꯑꯗꯨ ꯁꯥꯟꯅꯕꯗ ꯅꯪ ꯅꯁꯥꯇꯃꯛ ꯇꯥꯗꯅꯕ ꯀꯟꯅ ꯄꯥꯏꯖꯧ ꯑꯗꯨꯒ ꯏꯄꯨꯅ ꯊꯣꯛꯄ ꯑꯗꯨꯝ ꯁꯥꯟꯅꯔꯒꯦ꯫ ꯑꯗꯨ ꯍꯥꯏꯔꯒ ꯃꯁꯨ ꯑꯗꯨꯗ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯅꯕꯒꯤ ꯀꯥꯡꯂꯣꯟ ꯄꯨꯝꯕ ꯐꯖꯅ ꯀꯨꯞꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯌꯥꯏꯆꯦꯟꯕ ꯑꯗꯨ ꯁꯒꯣꯜ ꯑꯁꯣꯟꯕꯤ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯔꯥꯎꯅ ꯃꯕꯣꯛꯄꯨ ꯀꯟꯅ ꯀꯟꯅ ꯀꯧꯖꯔꯝꯃꯤ꯫ ꯏꯕꯣꯛ, ꯏꯕꯣꯛ, ꯑꯩꯅ ꯁꯒꯣꯜ ꯄꯣꯔꯛꯑꯦ꯫ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯅꯕ ꯑꯩꯒꯤ ꯁꯒꯣꯜ ꯂꯩꯔꯦ ꯏꯕꯣꯛ꯫ ꯍꯥꯏꯔꯒ ꯁꯒꯣꯜ ꯑꯗꯨ ꯃꯥꯡꯒꯣꯜ ꯃꯊꯛ ꯑꯗꯨꯗ ꯄꯨꯈꯠꯇꯨꯅ ꯅꯤꯡꯊꯤꯅ ꯄꯨꯟꯗꯨꯅ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯌꯥꯏꯆꯦꯟꯕ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯂꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯦ ꯌꯥꯏꯆꯦꯟꯕ ꯑꯗꯨ ꯏꯔꯨ ꯁꯥꯗꯦꯡꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯕꯣꯛꯇ, ꯏꯕꯣꯛ, ꯏꯄꯨꯒꯤ ꯐꯩꯖꯣꯝ ꯈꯣꯡꯗꯥꯏ ꯑꯃ ꯂꯩꯕꯗꯣ ꯃꯗꯨ ꯑꯣꯏꯅ ꯁꯦꯠꯂꯒꯦ, ꯃꯗꯨ ꯄꯨꯊꯣꯛꯄꯤꯔꯝꯃꯣ ꯏꯕꯣꯛ꯫ ꯃꯄꯨꯒꯤ ꯐꯩꯖꯣꯝ ꯈꯣꯡꯗꯥꯏ ꯑꯗꯨ ꯅꯤꯡꯊꯤꯅ ꯁꯦꯠꯆꯤꯜꯂꯒ ꯁꯒꯣꯜ ꯍꯅꯨꯕꯤ ꯑꯗꯨ ꯄꯨꯗꯨꯅ ꯌꯥꯏꯆꯦꯟꯕ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯕ ꯊꯧꯔꯛꯂꯦ꯫ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯌꯧꯔꯦ꯫ ꯂꯩꯔꯝꯂꯤꯕ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯅꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯂꯣꯏꯔꯦ ꯑꯃꯨꯛꯇ ꯑꯣꯏꯕ ꯃꯁꯥꯁꯤꯡ ꯑꯗꯨ ꯌꯦꯡꯕꯗ ꯃꯤꯠ ꯊꯨꯝꯕ ꯆꯥꯎꯔ ꯆꯥꯎꯔꯕ ꯄꯥꯝꯕꯣꯝꯁꯤꯡ ꯑꯗꯨꯒ ꯐꯖ ꯐꯖꯔꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯅꯤꯡꯊꯤꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯊꯥꯛꯇꯨꯅ ꯊꯝꯂꯕ ꯆꯥꯎꯔꯕ ꯁꯒꯣꯜꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯣꯏꯅ ꯂꯩꯅꯔꯝꯃꯤ꯫ ꯌꯥꯏꯆꯦꯟꯕꯅ ꯁꯒꯣꯜ ꯑꯁꯣꯟꯕꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯍꯦꯛ ꯅꯣꯛꯅꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯤꯛ ꯑꯗꯨ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯅꯥꯏꯅꯨꯕꯤ ꯑꯗꯨꯗ, ꯑꯆꯥꯟꯕꯤ, ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯃꯍꯥꯛꯁꯤꯕꯨ ꯉꯁꯤ ꯇꯥꯏꯕꯪ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯗ꯭ꯔꯅꯦ?
ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯁꯒꯣꯜ ꯑꯁꯦ ꯌꯥꯝ ꯁꯣꯜꯂꯦ ꯆꯥꯟꯕꯤ ꯃꯍꯥꯛꯄꯨ ꯀꯥꯡꯖꯩ ꯑꯁꯤ ꯉꯝꯒꯗ꯭ꯔꯣ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯇꯥꯏꯕꯪ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯆꯥꯟꯕꯤ ꯑꯩꯁꯨ ꯇꯥꯏꯕꯪ ꯑꯁꯤꯗ ꯂꯩꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯇꯅꯤꯛ ꯇꯅꯤꯛ ꯂꯥꯎꯅ ꯀꯞꯊꯣꯛꯂꯝꯃꯤ ꯃꯆꯥꯏꯕꯦꯝꯃ ꯀꯔꯤꯁꯨ ꯈꯟꯕꯤꯒꯅꯨ ꯃꯆꯥꯏꯕꯦꯝꯃꯅ ꯑꯆꯝꯕ ꯃꯤ ꯃꯥꯟꯗꯦ ꯍꯥꯏꯅ ꯋꯥꯈꯜ ꯂꯩꯕꯤ ꯃꯆꯥꯏꯕꯦꯝꯃꯅ ꯈꯟꯖꯕ ꯅꯍꯥꯛꯀꯤ ꯕꯣꯔꯅꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯇꯥꯏꯕꯪ ꯃꯄꯨꯅ ꯁꯣꯏꯗꯅ ꯊꯧꯖꯥꯟꯕꯤꯒꯅꯤꯌꯦ ꯑꯁꯨꯝꯅ ꯃꯂꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯏꯔꯤꯛ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯀꯥꯡꯖꯩ ꯑꯁꯤ ꯍꯧꯈ꯭ꯔꯦ ꯑꯍꯥꯟꯕꯗ ꯌꯥꯏꯆꯦꯟꯕ ꯑꯁꯤ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯇꯤ ꯇꯨꯔꯝꯃꯤ ꯁꯒꯣꯜ ꯑꯗꯨꯅ ꯇꯨꯍꯜꯂꯤꯕꯅꯤ ꯊꯑꯣꯏꯒꯤ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇꯨꯔꯕ ꯃꯇꯨꯡꯗ ꯁꯒꯣꯜ ꯑꯗꯨꯅ ꯌꯥꯏꯆꯦꯟꯕꯗ ꯁꯥꯏꯟ ꯇꯧꯔꯛꯂꯝꯃꯤ ꯀꯟꯅ ꯄꯥꯏꯖꯔꯣ ꯅꯁꯥ ꯑꯗꯨ ꯇꯥꯗꯅꯕ ꯇꯪꯃꯛ ꯄꯥꯏꯌꯨ ꯍꯥꯏꯅ ꯃꯗꯨꯗꯒꯤꯗꯤ ꯌꯥꯏꯆꯦꯟꯕ ꯑꯗꯨ ꯃꯁꯥ ꯑꯗꯨ ꯇꯥꯗꯅꯕ ꯈꯨꯄꯥꯏ ꯆꯦꯠꯅ ꯄꯥꯏꯔꯒ ꯈꯨꯠ ꯅꯥꯝꯃ ꯑꯃꯅ ꯀꯥꯡꯖꯩ ꯑꯗꯨ ꯄꯥꯏꯔꯒ ꯁꯒꯣꯜꯗꯨꯅ ꯂꯧ ꯇꯧ ꯇꯧꯗꯨꯅ ꯄꯨꯗꯨꯅ ꯆꯠꯂꯒ ꯃꯍꯥꯛꯅ ꯀꯥꯡꯖꯩ ꯑꯗꯨ ꯄꯪꯊꯣꯝꯗ ꯊꯣꯝꯂꯝꯃꯤ ꯊꯣꯝꯃꯨ ꯊꯣꯝꯃꯨꯕ ꯈꯨꯗꯤꯡ ꯀꯥꯡꯖꯩ ꯑꯗꯨꯗ ꯑꯗꯨꯃꯛ ꯄꯥꯟꯗꯨꯅ ꯃꯍꯥꯛꯅ ꯀꯥꯡꯖꯩ ꯑꯗꯨꯕꯨ ꯊꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯌꯥꯏꯆꯦꯟꯕꯗꯨꯅ ꯊꯣꯏꯔꯒ ꯁꯥꯟꯅꯕ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯦ ꯌꯥꯏꯆꯦꯟꯕ ꯑꯗꯨ ꯃꯔꯥꯏꯕꯛꯇꯁꯨ ꯄꯥꯝꯕꯣꯝꯗꯁꯨ ꯊꯕꯥꯛꯇꯁꯨ ꯍꯨꯃꯥꯡꯒꯤ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯍꯨꯃꯥꯡ ꯃꯔꯤꯛꯁꯤꯡ ꯑꯗꯨ ꯊꯋꯥꯜꯃꯤꯆꯥꯛ ꯑꯣꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛꯇꯁꯨ ꯐꯖꯔꯕ ꯊꯥ ꯑꯃ ꯊꯣꯔꯛꯂꯝꯃꯤ ꯁꯒꯣꯜ ꯀꯥꯡꯖꯩ ꯌꯦꯡꯅꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯉꯛꯇꯨꯅ ꯌꯥꯏꯆꯦꯟꯕꯗ ꯄꯨꯂꯞ ꯍꯦꯛ ꯌꯦꯡꯅꯔꯛꯂꯝꯃꯤ ꯑꯗꯨꯒ ꯈꯨꯔꯨꯝꯕꯁꯨ ꯌꯥꯎꯅꯔꯦ ꯉꯛꯄꯒꯤ ꯃꯇꯧꯅꯤ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯁꯨ ꯇꯁꯦꯡꯅꯃꯛ ꯃꯍꯥꯛ ꯇꯔꯪ ꯆꯠꯈ꯭ꯔꯦ ꯑꯃꯥꯏꯕꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯤꯠꯃꯥꯡꯁꯤꯗ ꯂꯣꯏꯅꯃꯛ ꯎꯗꯨꯅ ꯂꯩꯔꯤ ꯈꯨꯗꯛ ꯑꯗꯨꯗ ꯁꯒꯣꯜ ꯍꯅꯨꯕꯤ ꯑꯗꯨ ꯃꯨꯅꯤ ꯑꯃ ꯑꯣꯟꯊꯣꯔꯛꯂꯝꯃꯤ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕ ꯑꯗꯨ ꯃꯁꯥꯗ ꯆꯃꯝꯅꯕꯗ ꯄꯤꯛ ꯊꯟꯗꯨꯅ ꯃꯨꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯈꯨꯔꯨꯝꯖꯔꯤ ꯄꯟꯊꯧ ꯅꯁꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯆꯤꯡꯅꯕꯁꯦ ꯑꯃꯨꯛꯇꯗꯤ ꯀꯣꯛꯍꯟꯕꯤꯌꯨ ꯃꯥꯡꯗ ꯎꯔꯤꯕ ꯅꯨꯄꯥ ꯑꯁꯦ ꯀꯅꯥꯅꯣ ꯃꯨꯅꯤ ꯑꯗꯨꯅ ꯌꯥꯏꯆꯦꯟꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯝꯃꯤ ꯋꯥꯔꯤ ꯄꯨꯝꯕ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯑꯣꯏꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯔꯥꯅꯤ 6 ꯊꯤꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯌꯦꯡꯂꯨꯕꯒꯤ ꯋꯥꯔꯤꯗꯨꯁꯨ ꯌꯥꯎꯔꯝꯃꯤ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛꯇ ꯊꯥ ꯊꯣꯛꯀꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯨꯃꯥꯡ ꯃꯔꯤꯛꯁꯤꯡ ꯑꯗꯨ ꯊꯋꯥꯜꯃꯤꯆꯥꯛ ꯂꯣꯏꯅꯃꯛ ꯑꯣꯟꯈꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤꯕꯗꯨꯁꯨ ꯃꯨꯅꯤ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯌꯥꯎꯔꯕꯗ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕ ꯑꯗꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯔꯥꯜ ꯌꯥꯖꯔꯒ ꯄꯦꯟꯅ ꯀꯞꯆꯔꯝꯃꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯋꯥꯔꯤ ꯑꯗꯨ ꯂꯦꯞꯄꯤꯔꯣ ꯅꯆꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯍꯥꯛ ꯑꯁꯦ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯤ ꯃꯄꯥ ꯑꯩꯅ ꯏꯆꯥꯕꯨ ꯀꯔꯤꯁꯨ ꯈꯟꯗ ꯃꯍꯥꯛꯄꯨ ꯍꯦꯛ ꯄꯣꯛꯆꯔꯤꯕ ꯃꯃꯥ ꯑꯗꯨꯕꯨ ꯑꯩꯅ ꯅꯨꯔꯣꯛꯀꯤ ꯀꯣꯝ ꯑꯗꯨꯗ ꯊꯝꯕꯤꯔꯤ ꯏꯆꯥ ꯅꯍꯥꯛꯄꯨ ꯏꯄꯥꯅ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯀꯣꯟꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯆꯥꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯐꯠꯇ꯭ꯔꯕ ꯏꯔꯥꯜꯁꯤꯡ ꯑꯁꯦ ꯀꯔꯝꯕ ꯗꯟꯗꯤ ꯄꯤꯔꯒ ꯀꯔꯝꯗ ꯀꯣꯛꯀꯅꯤ ꯏꯆꯥ ꯑꯁꯤꯕꯨ ꯃꯄꯥꯒꯤ ꯃꯐꯝꯗ ꯁꯤꯟꯅꯕꯤꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕ ꯅꯪꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯑꯩꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯉꯥꯏꯔꯛꯄꯅꯤ ꯅꯪꯒꯤ ꯅꯔꯥꯜꯗꯤ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯅꯔꯥꯜꯅꯤ ꯑꯗꯨꯕꯨ ꯅꯆꯥ ꯄꯤꯕ ꯑꯁꯤꯒꯤꯗꯃꯛ ꯀꯛꯉꯥꯎꯅꯔꯕ ꯋꯥꯈꯜ ꯑꯗꯨ ꯐꯥꯖꯤꯟꯕꯤꯅꯕ ꯊꯦꯝꯖꯤꯟꯕꯤꯅꯕ ꯂꯩꯇꯕꯗꯒꯤ ꯊꯣꯛꯈꯤꯕ ꯅꯔꯥꯜ ꯉꯥꯛꯇꯅꯤ ꯃꯗꯨꯕꯨ ꯅꯄꯥ ꯑꯩꯅ ꯉꯥꯛꯄꯤꯔꯕꯅꯤ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯦ ꯃꯆꯥ ꯑꯗꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯗꯔꯕꯥꯔ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯣꯌꯨꯝꯕꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯦ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯔꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯀꯣꯝ ꯑꯃ ꯇꯧꯅꯅꯕ ꯍꯥꯏꯔꯝꯃꯤ ꯌꯥꯏꯆꯦꯟꯕꯒꯤ ꯃꯃꯥ ꯑꯄꯣꯛꯄꯤ ꯑꯗꯨ ꯀꯩꯁꯨꯝꯁꯪ ꯊꯝꯂꯤꯕꯗꯨ ꯂꯧꯊꯣꯛꯂꯒ ꯃꯃꯥ ꯃꯆꯥ ꯎꯅꯍꯜꯂꯝꯃꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯀꯨꯞꯅ ꯐꯖꯅ ꯂꯤꯔꯦ ꯅꯤꯡꯊꯧ ꯑꯗꯨꯅ 7ꯁꯨꯕꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯗ ꯉꯥꯛꯄꯤꯅꯕ ꯋꯥꯐꯝ ꯀꯌా ꯑꯃꯁꯨ ꯊꯝꯖꯔꯝꯃꯤ ꯃꯍꯥꯛꯀꯤ ꯔꯥꯅꯤ 6 ꯑꯗꯨ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯝꯖꯥꯎ ꯑꯗꯨꯗ ꯍꯣꯏꯊꯗꯨꯅ ꯃꯩ ꯊꯥꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯤꯛꯀꯤ ꯃꯄꯥ ꯑꯗꯨ ꯌꯥꯏꯆꯦꯟꯕꯕꯨ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯉꯥꯡ ꯆꯩꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯏꯀꯥꯏꯔꯗꯨꯅ ꯉꯥꯛꯄꯤꯔꯣ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯂꯛꯈꯤ
Rajkumar Yaichenbaga Rajkumari Irikasu hainakibagi matung ina luhongnaba wa loinare makoina luhongdringaigi mangoinana Rajkumar Yaichenbabu yokpirakhiba mabok mapu ani adu lawiruduna konungatu thambirami aduga makoi ani puna luhongnaba matungda ningthau maharani ki phamthon kaduna laibak adu yamna ingna pankhirami asumna matang asida wari asi loisinjare